Kuki militant singna kautru khulda drone ahum thazilakpadagi khulngakpasingna double barrel nomaina blank fire tawduna tanthokhre. Imphal West District ka lonariba Kangpokpi District ki harau thelgi singthakta matam kyagi mamangdagi Kuki militant singi achauba kem ama oina leire loinana mafam asida bunker kya saduna haujiksu afaba makhalgi khulai paiba Kuki militant singna khulingduna leire ngarang numidangsu hariba harau thel singthaki Kuki militant singna kautru maitei khulgi nongthaki sarukta drone ahum paisilakre haina Kunja sing na fongdorakli ngarang numidang pung 3:13 rom taba matamda harau thel sports university gi mathak thangba singi sarukta lairiba Kuki militant singi bunker dagi drone ahum kautruk maitei lekai gi nongthaki sarukta thajilakre hariba drone ahum adu matam amatada mathang kautruk ki nongthaki sarukta paisilakhi mini 10 rom paiduna leikhi maduda kautruk khulngakliba khulngakpa singna urakpadagi khudakta double barrel nomai sizinaduna nomai round 5 rom blank fire tawbada drone ahum adu khudakta harau thel rom da paisinki hairi Kulngakpa amadi khunja singna fongdorakpagi matung ina kautru khul asi Kangpokpi district ki manung chana lairiba harau thel sing thakta lairiba Kuki gi bunker sing asiga subnatagi meter sani sahum rom tamak lapna kautru khul asi gi chingya gi sarukta laibani maduna makhoina singthaktagi nomai amasung bom kapsenduna landarakpa matamda yamna komna thoi ngarang drone ahum thangna na kautru khulgi nongthaki sarukta paisilaki badu kullasigi hojik oriba phibam ningthina khangdoklaga makha tana nomai amadi bom kapsenduna landarakna bahonara kadra haibagi chingnaba sound leire drone ahum paisilakpada khulngakpa khunja singna double barrel sizinaduna blank fire mangarak tawkhiba matamduda manak nakpa mafam singda CRPF MR amadi Manipur police ki kangbusu adumak lei adubu khud handuna nomai kapkhiba mata leite masigi matungda Kuki militant singi maikaidagi nomai kaptharakpa drone paisilakpana singbasu amata laikide hairi khulngakpa amadi khunja kharana fongdorakpagi matung inadi haujik harau thel singthakta afaba makhalgi khulai paiba Kuki militant singna khulingduna makhoigi bunker kya saduna lairiba si manak nakpada lairiba security force ki kanguna aduma khanglibani loinana Manipur lengakna su khangna karigidamakta Kuki militant singi bunker singasi thugaida bano amadi mafam asida lairiba Kuki militant singasi takthokdana asum lehaliba karigino haiba wafam su fongdorakpaga loinana athuba matamda harau thel singthakta khulingduna lairiba Kuki militant singasi athuba matamda takthokduna thangnana lairiba kautruk amadi maitai khul singda lairiba khunja sing leitana lehenba fanganbiu haina su fongdokhi Kuki lalholup singa chatnariba sugi ground review tawkhre tampakta lairamba kem singda thamlagani Kuki zo lalholup oriba KNO amadi UPF ki makhada tongan ba Kuki lalhoba singa India lenga amadi Manipur lenga Kumza English singani gani pandagi chatnaba haukiba suspension of operation su agreement ki ground rules sing amuk hana review tawduna nungi oiba chana kanglon sing semba haukhre hairi tongan ba national media singda pina kiba report ki matung ina Ministry of Home Affairs na sugi ground rules sing ngakna chatlibra haini yengsin baga loinana state asigi tampaki lamganak nana lairiba Kuki singi camp singa siloktoktuna singi manung hanjinba mafam singda thamnabagi Kongthang paikhatpa haukhre isu asigi matangda chahi asigi haukiba June 13 su Union Home Minister na state asigi security gi fibam yengsinbaga loinana Manipur lenga ki official singa unaduna wari sanabasu sugi matangda khanakhibani masigi mathakta tha asigi 18 da Kuki lalholup singi member ahumna saba mihut kangbu amaga Home Ministry ki North East ki advisor oriba AK Misra Ministry ki official singa madi Intelligence Bureau official singasu unaduna ground rule asigi matangda kupna khanakhi panba yabadi hojik fawada Manipur gi singi district singda lairiba designated camp 13 da su sanariba Kuki lalholup singi kedar lising aniga chanirom lairi haina panari Manipur gi irang thokringai mamangda Kuki zo lalholup singna Manipur da makhoi gi tongan belengak ama thamnaba amadi territorial council gi demand tawkiba du irang thoklaba matung dagidi hana dagi demand adu thadoklaga separate administration gi demand amuk tarokhibani Kuki zo mi mar haina sizinabiyu Kuki MLA Kuki zo haina sizinari basigi mahuta Kuki zo mi mar haina sizinaduna Kuki gi identity hena masak takna bahotnagadabani haina Kuki MLA singi maikai dagi fongdoknarakli Kuki MLA ngursanglu sanate MLA khawte amadi Bungjagil baltena tongan thadorokpa cherol singda Kuki zo haina sizinari basina Kuki ge identity masak takpa mapung fade maram aduna hena masak khangnaba Kuki zo mi mar haina sizinagadabani haina Kuki MLA singna thadorokpa cherol da palakli